ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯅꯪ ꯑꯩꯇꯪ ꯀꯤꯔꯤꯗꯣ ꯅꯪꯁꯨ ꯀꯤꯌꯨꯅ ꯍꯥꯏꯕꯀꯣ ꯑꯍꯥꯟꯕ ꯍꯧꯕꯁꯦ ꯑꯩꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯉꯩ ꯃꯅꯨꯡꯗ ꯀꯣꯔꯣꯅꯥ ꯌꯥꯝ ꯀꯟꯕ ꯃꯅꯨꯡ say hi hayo. Say hi hayo. Hi and hi say hi. Hi hayo. Hi hayo. Okay, good boy. Hi guys. Mayam ay kasi di kuzi kasi tu hai ay kuzi se jura da lupa sam pi ba ko du lai ra ba mayam na siyo ha ba do. Ay ngon da sa am to phang do ko do ngara di yaw me lai e tu som da zo si ni mayam. Lupa sam pi jura mamam da ko jura ni ne ba ado mayam ga si di ne ko sayol ma pa do night duty jat khre ba ko adu na video je theng na ne ko freedom da namba ya ni ba khambra chau cha thong gera adagi lang gera khot gera ko adu na je full makeup to sale khara kesale yam kesale ai tare yam kesale adu duga momo za da ko e momo ina hoge da one ko ado ngasi momo hawai video ne mayam na momo za ro hai de ko sida momo yon dom le mane ado momo da yon gidre khambra turing thu ngam bai da ni ko sa ado ngasi di san hawar sa ge da ado yirum ju laite yen ju laite ko bi sang momo ne na hoje ho de se ado di myam ying mina si ko sayo se no ke do ge sayo li bai da ni le je ado di myam ai ki sak sang da mu sang bi de mai loi thala ko si ju lupa champi charminar ko rubane charminar ko rubagi video jo hapake ko ado karam man han doi no khang de ado han ba ma dum han myam semba loiram ne ko tu telong ne kobi ne alu ne khamen na sin mi khara ga si tang na nei na momo ho doi je ado adum ying mina je ko vest momo ne ba myam ai na momo ho doi ne ga na mukta na ga dong je just tin dong no ga do kaim ta lei bon de ko ado tor se si phi je phajabra haira mo myam lupa chama khata ne do aina ai purple phanik siga dum chana ni na dum leira ko ne ko ado phajabra haira mo tumagi print se sine wathi do maru mara ka tele lo da ga chua po ya mo khra hakani okay zira so ko ke loi lai ra 1 2 3 Jello khare yam hapna bane ko myam adu na ai je jello yerum ga yor yam haw dam ne to yerum du lai ta ba ai je loi de ko ma pan thu ko de ek kaw bai tai le ka da ba do khang de da to sai ai mai thang pa da chang ada lagi kopi ka kaise gimana ada magi sigi makhum ama yauzar ko da sigi makhum yauzar ko da yadre khambra nat ama ta hawdana ko do nat to laidri dana kham na khum mage ya shi ordi duka moida to da je ai kui re na si moida je lai je ko momo chaning to lai gi bine ko ado hoji ko pa na si jina dri na ha na ku sai na kai to ki bine ma tan ja gi na ma di khang dam ni na moida tang je hawra cha le me ata je hap da bi da sina moida ne duka sina ata ne ba ko ado momo di moida na hong na dra aduna moida se hairage to la se du te ado myam ai je momo hau ba hai ba ga din nate ko ka hena hoi khara bu de hai ba ko ado yam hai bu din nate ba ko ai je kamai taw gi no hai kan da hai ha ba hau ba je ai na pregnant ori nge manung de corona yam kan ma manung ne ba ko adu duna chaning adu chaw phang da ba ma pregnant oi ba gi chaning thakning ba yam na phau ko matang da khang de adu kan da chaning ba cha da ba hak chang de son da ga lai bum jabong khang de ba kham ra chaning ba pot am chang hau da je aduna momo ga chaning ba hai ta ya da moi da je lai bani na ne ko ai na kobi khara chok chok ka khai ga yirum ma ni ga hap chal ga ne ko
ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯒ ꯆꯥꯏꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯨꯅ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯇꯨꯡꯗꯩꯗꯤ ꯑꯗꯨꯝ ꯍꯧꯔꯦ ꯁꯥꯌꯣꯜ ꯍꯦꯛ ꯃꯤꯔꯣꯟꯕ ꯍꯧꯔꯛꯄꯗꯒꯤ ꯀꯣꯔꯣꯅꯥꯁꯦ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯅꯦꯕꯀꯣ ꯍꯣꯏ ꯆꯥꯏꯅꯥꯗꯒꯨꯝꯕꯗꯤ ꯑꯗꯨꯝ ꯃꯤꯔꯣꯟꯅꯤꯉꯩꯗꯒꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦꯕꯀꯣ ꯅꯥꯕꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯁꯥꯌꯣꯜ ꯍꯦꯛ ꯃꯤꯔꯣꯟꯕꯗꯒꯤꯅꯦ ꯍꯧꯔꯛꯏꯁꯦ ꯃꯥꯔꯆꯇꯒꯤ ꯊꯥꯕꯜ ꯂꯩꯕ ꯊꯥꯕꯜ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤꯔ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯑꯩꯅ ꯍꯔꯥꯎꯕꯁꯤꯗꯤ ꯊꯥꯕꯜꯁꯦ ꯑꯃꯨꯔꯛꯇꯤ ꯆꯣꯡꯍꯧꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯒ ꯃꯣꯏ ꯆꯣꯡꯕ ꯌꯥꯔꯔꯣꯏꯅ ꯇꯧꯕꯗꯣ ꯑꯩꯁꯨ ꯆꯣꯡꯕ ꯌꯥꯗꯦꯗꯅꯀꯣ ꯄ꯭रेग्ꯅꯦꯟ ꯑꯣꯏꯔꯤꯃꯤꯅ ꯑꯩꯁꯦ ꯑꯃꯨꯔꯛ ꯆꯣꯡꯉꯝꯃꯒ ꯄꯨꯛꯁꯦ ꯅꯥꯗꯅ ꯈꯣꯠꯇꯅ ꯃꯇꯨꯡꯗꯗꯤ ꯆꯣꯡꯗ꯭ꯔꯦꯕꯀꯣ ꯆꯣꯡꯅꯤꯡꯅ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯔꯛ ꯌꯦꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯆꯣꯡꯉꯨꯔꯒ ꯅꯣꯡꯉꯥꯜꯂꯒꯀꯣ ꯑꯗꯩ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯩꯅ ꯍꯔꯥꯎꯕꯁꯤꯗꯤ ꯑꯩ ꯊꯥꯕꯜ ꯆꯣꯡ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯊꯤꯡꯖꯤꯟꯈꯤꯕꯗꯨꯗ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯩ ꯊꯣꯛꯂꯛꯇꯣꯏꯅꯦꯕꯀꯣ ꯊꯥꯕꯜꯁꯦ ꯑꯗꯣ ꯊꯤꯡꯖꯤꯟꯗꯣꯏꯔꯥ ꯊꯤꯡꯖꯤꯜꯂꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯀꯣꯔꯣꯅꯥꯒ ꯑꯃꯨꯛ ꯍꯧꯔꯛꯑꯗꯤ ꯊꯤꯡꯒꯗꯤ ꯏꯃꯥꯏ ꯁꯦꯁ ꯋꯥꯔꯤꯗꯣ ꯑꯗꯣ ꯑꯩ ꯌꯨꯝꯗ ꯊꯣꯛꯂꯛꯑꯗꯤ ꯌꯥꯎꯁꯪꯗꯀꯣ ꯑꯩꯈꯣꯏ ꯊꯥꯕꯜ ꯂꯩꯕ ꯅꯨꯃꯤꯠꯇ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ ꯆꯣꯡꯕ ꯂꯥꯛꯑꯣ ꯑꯩꯈꯣই ꯂꯩꯀꯥꯏꯗ ꯆꯣꯡꯃꯤꯟꯅꯁꯦꯒ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯑꯦ ꯇꯨ ꯑꯁ ꯈꯨꯖꯤꯒꯁꯦ ꯑꯝꯇ ꯎꯗ꯭ꯔꯤꯅꯦ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯑꯦ ꯇꯨ ꯈꯨꯖꯤꯁꯦ ꯎꯍꯟꯒꯦ ꯑꯣ ꯍꯧꯖꯤꯛ ꯑꯁ ꯎꯗꯦ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯑꯦ ꯇꯨ ꯃꯌꯥꯝ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯞꯇꯣꯛꯈꯤꯒꯦ ꯍꯥꯞꯃꯔꯣꯏꯗ ꯃꯣꯏꯗꯥ ꯑꯃꯨꯛ ꯄꯥꯏꯔꯗꯕꯁꯨ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯩ ꯏꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩ ꯏꯁꯥꯁꯦ ꯎꯅꯦꯍꯦ ꯃꯥꯗꯤ ꯆꯥꯛ ꯕꯣꯔꯥ ꯑꯃ ꯆꯥꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯆꯔꯥ ꯍꯦꯜꯂꯤꯕꯅꯦ ꯁꯦ ꯌꯦꯡꯉꯣ ꯁꯅꯥ ꯌꯦꯡꯉꯣ ꯁꯥꯌꯣ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯁꯦ ꯏꯆꯥꯁꯦ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯒꯦꯁꯦ ꯁꯥꯌꯣꯟ ꯀꯩ ꯏꯀꯥꯏꯔꯤꯕ ꯏꯀꯥꯏꯒꯅꯣ ꯏꯀꯥꯏꯒꯅꯣ ꯑꯗꯨ ꯂꯥꯛꯑꯣ ꯃꯥꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅꯅꯦꯀꯣ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯅꯃꯥꯏ ꯀꯦꯔꯤꯗꯣ ꯅꯉꯛꯁꯨ ꯀꯦꯌꯨ ꯅꯉꯛꯁꯨ ꯀꯦꯌꯨꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩ ꯉꯛ ꯁꯨꯃꯥꯏꯅ ꯃꯨꯏꯌꯦꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯏꯀꯥꯏꯕ ꯐꯥꯎꯗꯦꯕꯀோ ꯍꯥꯏꯗꯤ ꯑꯩ ꯃꯦꯀꯞ ꯑꯣꯏꯅ ꯌꯥꯝ ꯄꯥꯝꯃꯨꯏꯕ ꯈꯪꯕ꯭ꯔꯥ ꯃꯦꯀꯞꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯗꯨꯅ ꯑꯩ ꯌꯥꯝ ꯄꯥꯝꯃꯨꯏ ꯑꯗꯨꯗꯨꯅ ꯑꯩ ꯉꯛꯇ ꯊꯥꯗꯣꯛꯄ ꯄꯥꯝꯃꯨꯏ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ ꯉꯛ ꯃꯨꯔꯁꯨ ꯃꯥꯏ ꯈꯛ ꯉꯧꯔꯁꯨ ꯃꯥꯏ ꯇꯪ ꯊꯥꯔꯁꯨꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯉꯁꯤꯁꯨ ꯃꯥꯏ ꯇꯪ ꯉꯛ ꯇꯣꯉꯥꯟꯅ ꯑꯩꯁꯨ ꯌꯦꯡꯉꯣꯀꯣ ꯑꯗꯨꯗꯤ ꯃꯃꯥ ꯃꯣꯃꯣ ꯍꯧꯔꯛꯑꯒ ꯆꯥꯃꯤꯟꯅꯔꯁꯦ ꯑꯗꯣ ꯇꯟꯁꯦ ꯇꯦꯕꯜꯗ ꯇꯛꯁꯦ ꯃꯌꯥꯝ ꯇꯦꯕꯜꯗ ꯃꯣꯃꯣꯒꯤꯗꯣ ꯄꯥꯛꯅꯀꯣ ꯇꯧꯔꯒ ꯃꯔꯥꯡ ꯀꯥꯏꯅ ꯇꯛꯁꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯅ ꯃꯣꯃꯣꯁꯦ ꯉꯁꯤꯒꯤ ꯃꯣꯃꯣꯁꯤꯅ ꯍꯥꯎ ꯇꯥꯔꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯣꯃꯣ ꯍꯧꯅꯤꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ ꯇꯨ ꯁꯤꯒꯤ ꯑꯉꯧꯕꯁꯦ ꯁꯤꯁꯤꯗꯅ ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯏꯁꯤꯡꯅ ꯁꯤꯗ ꯍꯥꯞꯇꯣꯏꯅꯦ ꯑꯗꯣ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏꯗꯦꯗꯣ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯃꯨꯜꯂꯦꯕꯀꯣ ꯃꯨꯜꯂꯦꯗꯤ ꯑꯗꯨꯝ ꯌꯥꯔꯦꯕ ꯃꯣꯃꯣ ꯃꯅꯨꯡꯗ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯔꯅꯤꯕꯀꯣ ꯃꯨꯜꯂꯦ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯊꯥꯡꯒꯠꯂꯝꯃꯒꯦꯕꯀꯣ ꯍꯣꯔꯦꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯠ ꯃꯨꯟꯅꯕ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯁꯦ ꯊꯥꯡꯒꯠꯂꯝꯃꯒꯦ ꯑꯩ ꯁꯣꯝꯗ ꯇꯟꯅꯨꯡꯗꯣ ꯇꯛꯎꯔꯁꯦꯕ ꯀꯣꯕꯤ ꯁꯥꯛꯁꯦ ꯀꯥ ꯍꯦꯟꯅ ꯌꯥꯝꯃꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯣꯃꯣꯗꯤ ꯀꯥ ꯍꯦꯟꯅꯗꯤ ꯊꯣꯛꯑꯔꯣꯏ ꯑꯗꯨꯁꯨ ꯌꯥꯔꯦ ꯁꯨꯝ ꯇ꯭ꯔꯥꯏ ꯌꯦꯡꯕꯅꯦ ꯃꯇꯨꯡꯗ ꯁꯤꯗ ꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯔꯒ ꯍꯥꯎ ꯇꯥꯔꯗꯤ ꯑꯩ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯁꯦꯝꯃꯒ ꯆꯥꯖꯕꯗꯣ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯗꯤ ꯃꯣꯏꯗꯥ ꯈꯔ ꯁꯤꯗ ꯊꯥꯗꯒꯦ ꯑꯩꯅ ꯐꯖꯅ ꯇꯩꯊꯣꯛꯈ꯭ꯔꯕꯅꯤꯀꯣ ꯇꯦꯕꯜꯁꯦ ꯑꯩꯁ ꯐꯤꯁꯤꯅ ꯃꯔꯣꯡ ꯋꯥꯏꯁꯤꯟꯕꯅ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯃꯥꯡꯉꯦ ꯑꯁꯦꯡꯕ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯑꯅꯤ ꯊꯣꯡ ꯇꯞꯁꯦ ꯈꯪꯗꯦ ꯌꯦꯡꯒꯦꯀꯣ ꯁꯥꯌꯣꯟ ꯁꯤ ꯑꯃꯨꯛ ꯂꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯁꯥꯌꯣꯟ ꯈꯨꯖꯤꯁꯤꯗꯤ ꯋꯥꯏ ꯌꯥꯝ ꯆꯤꯜꯂꯤꯍꯦ ꯊꯕꯛ ꯇꯧꯕꯗ ꯑꯩꯒꯤ ꯇꯟ ꯉꯝꯖꯩꯗꯣ ꯁꯤꯁꯤꯅꯦ ꯑꯣꯏꯃ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯣꯃꯣ ꯁꯥꯕ ꯍꯧꯔꯒꯦ ꯁꯤꯁꯤꯗ ꯇꯧꯗꯣꯏꯅꯤꯅꯀꯣ ꯁꯤꯗ ꯊꯥꯎ ꯈꯔ ꯇꯩꯔꯒꯅꯦꯀꯣ ꯑꯗꯨꯝ ꯃꯣꯃꯣꯗꯣ ꯁꯥꯔꯒ ꯍꯥꯞꯆꯤꯜꯂꯒꯦꯕꯀꯣ ꯊꯥꯎ ꯈꯔ ꯇꯩꯖꯔꯒꯦ ꯃꯊꯟꯗꯅꯕꯩ ꯋꯥꯔꯤꯅꯤꯗ ꯌꯥꯝꯅ ꯇꯩꯒꯗꯕ ꯅꯠꯇꯦ ꯈꯤꯇꯪ ꯃꯣꯏꯗꯥꯒꯨꯝꯕꯁꯤꯗꯤ ꯆꯔꯛ ꯆꯔꯛ ꯌꯥꯝ ꯅꯞꯄꯤꯗꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯇꯩꯔꯦ ꯁꯤꯗ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯣꯃꯣ ꯁꯥꯔꯛꯑꯒꯦ ꯌꯦꯡꯉꯨ ꯑꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯑꯣꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯃꯣ ꯑꯣꯏꯅ ꯑꯣꯏꯗꯣꯔꯦ ꯃꯌꯥꯝ ꯄꯤꯛꯇ꯭ꯔꯨ
ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯃꯣ ꯑꯣꯏꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯃꯣꯃꯣꯁꯦ ꯁ꯭ꯇꯤꯝ ꯇꯧꯔꯒꯦꯅ ꯁꯤꯗ ꯊꯥꯡꯒꯠꯈ꯭ꯔꯦꯕꯀꯣ ꯃꯈꯥꯏ ꯏꯁꯤꯡꯁꯦ ꯁꯧꯔꯦꯕꯀꯣ ꯑꯗꯨ ꯑꯩꯅ ꯁ꯭ꯄꯨꯟꯅ ꯇꯧꯔꯒ ꯀꯣꯕꯤ ꯁꯥꯛꯇꯣ ꯍꯥꯞꯍꯧꯗꯕꯒꯤ ꯂꯣꯏꯅꯃꯛ ꯃꯣꯃꯣꯁꯦ ꯊꯤꯔꯦ ꯑꯗꯣ ꯌꯥꯔꯦ ꯑꯗꯨꯝ ꯇꯧꯔꯒꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯣꯃꯣ ꯁ꯭ꯇꯤꯝ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯣꯃꯣꯗꯣ ꯁ꯭ꯇꯤꯝ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯀꯣ ꯁꯥꯌꯣꯜꯁꯦ ꯇꯨꯝ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯁꯥꯌꯣꯜꯁꯦ ꯑꯝꯇ ꯐꯃꯨꯡꯗ ꯊꯥꯡꯖꯜꯂꯨꯈꯤꯒꯦ ꯁꯥꯌꯣꯜꯁꯦ ꯐꯛꯇ ꯇꯨꯝꯃꯒ ꯂꯩꯔꯝꯃꯦ ꯇꯤꯚꯤ ꯌꯦꯡꯉꯒ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯨꯝꯕꯤꯔꯝꯃꯦ ꯁꯥꯌꯣꯜ ꯃꯃꯥꯏ ꯐꯤꯗꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯃꯥꯁꯤꯗ ꯇꯨꯝꯍꯜꯂꯝꯃꯒꯦ ꯃꯥꯗꯤꯅꯦꯀꯣ ꯇꯨꯝꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯗ ꯅꯤꯡꯉꯥꯏ ꯀꯩꯝꯇ ꯇꯧꯗꯦꯕꯀꯣ ꯃꯁꯥꯅ ꯑꯗꯨꯝ ꯇꯨꯛ ꯇꯨꯝꯖꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯉꯁꯤꯗꯤ ꯃꯥ ꯇꯤꯚꯤ ꯌꯦꯡꯅ ꯇꯨꯝꯈꯤꯕꯅꯤꯗꯅꯀꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯇꯤꯚꯤꯁꯦ ꯃꯨꯊꯠꯂꯝꯕ ꯑꯣꯏꯔꯒꯗꯤ ꯃꯥ ꯐꯃꯨꯡꯗ ꯑꯗꯨꯝ ꯀꯥꯔꯒ ꯇꯨꯝꯈꯤꯅꯤꯕ ꯑꯗꯣ ꯏꯆꯥꯒꯁꯦ ꯆꯥꯎꯔꯦ ꯑꯁ ꯃꯣꯟꯒꯗꯤ ꯑꯝꯇ ꯈꯥꯡꯅ ꯇꯨꯝꯗꯕꯅꯤ ꯃꯁꯦ ꯃꯥꯒꯤꯗꯤ ꯁꯤ ꯄꯦꯡꯒ꯭ꯋꯤꯟꯁꯦ ꯁꯤ ꯍꯣꯔꯦꯟ ꯀꯣꯟꯗꯣꯏꯅꯦ ꯃꯥꯅ ꯏꯆꯥꯒꯁꯦ ꯆꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯌꯦꯡꯉꯨꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯠꯆꯥꯎꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯆꯥꯎꯔꯦ ꯏꯆꯥꯁꯦ ꯈꯪꯗꯦ ꯉꯔꯥꯡꯗ ꯑꯣꯏꯕꯣꯏ ꯅꯤꯡꯉꯦ ꯄꯣꯛꯈꯤꯕꯗꯣ ꯈꯪꯍꯧꯗꯦ ꯌꯥꯝꯅ ꯃꯇꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯈꯪꯗꯦ ꯆꯥꯎꯍꯟꯅꯤꯡꯗꯦ ꯌꯥꯝꯅ ꯑꯗꯨꯝ ꯈꯪꯗꯦ ꯑꯉꯥꯡ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯌꯥꯗꯦ ꯃꯇꯝꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥꯎꯔꯛꯇꯅ ꯃꯣꯏ ꯑꯃꯨꯛ ꯄꯣꯛꯏꯁꯤꯅꯦ ꯅꯠꯇ꯭ꯔꯥ ꯃꯤꯁꯦ ꯑꯗꯨꯝ ꯄꯤꯛꯑ ꯂꯩꯌꯣꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯣ ꯄꯤꯛꯑꯒꯗꯤ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯦ ꯏꯆꯥꯅꯤꯅꯀꯣ ꯅꯨꯡꯁꯤꯕꯅꯤꯅ ꯃꯌꯥꯝ ꯑꯩ ꯃꯣꯃꯣꯁꯦ ꯑꯩꯅ ꯁ꯭ꯇꯤꯝ ꯇꯧꯔꯝꯃꯒ ꯎꯕꯗ ꯌꯥꯝꯅ ꯕꯤꯠ ꯇꯦꯛꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯎꯠꯅꯤꯡꯗꯦ ꯃꯌꯥꯝ ꯏꯗꯤ ꯌꯥꯝ ꯏꯀꯥꯏꯁꯦꯕꯀꯣ ꯑꯗꯣ ꯂꯥꯛꯑꯒꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯝꯃꯦ ꯃꯆꯨꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯅ ꯁ꯭ꯄꯨꯟ ꯁꯤꯖꯤꯟꯅꯍꯧꯗꯕꯗꯣ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯆꯥꯒꯦ ꯁꯥꯏꯌꯦ ꯃꯆꯥ ꯑꯃ ꯍꯥꯟ ꯆꯥꯔꯒꯦ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯅ ꯀꯦꯆꯞ ꯀꯣ ꯁꯤꯅ ꯃꯣꯏꯒꯤ ꯅꯨꯗꯜꯁꯇ ꯍꯥꯞꯄꯒ ꯆꯥꯅꯕ ꯁꯣꯁ ꯑꯃꯅꯤꯅꯦ ꯃꯣꯔꯣꯛ ꯁꯥꯕꯩꯗꯣ ꯑꯗꯨꯗꯨꯅꯦ ꯆꯥꯔꯒꯦ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯏꯅꯦ ꯃꯍꯥꯎ ꯃꯣꯃꯣ ꯆꯞ ꯃꯥꯟꯅꯩꯌꯦ ꯃꯄꯨꯝ ꯍꯨꯛꯆꯟꯕ ꯆꯟꯗꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯑꯣꯡ ꯃꯥꯟꯗꯅ ꯍꯔꯥꯎꯋꯦ ꯁꯥꯌꯣꯜ ꯇꯨꯝꯈꯤꯕꯅ ꯍꯥꯜꯂꯦꯕꯀꯣ ꯌꯥꯝ ꯄꯤꯖꯅꯤꯡꯉꯦꯕ ꯁꯥꯌꯣꯜ ꯃꯣꯃꯣ ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯦꯕ ꯈꯪꯕ꯭ꯔ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯒꯦꯔꯥ 1:43 ꯇꯨ ꯑꯍꯤꯡꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏ ꯗ꯭ꯌꯨꯇꯤ ꯇꯥꯈꯤꯕꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯥꯡꯕ ꯋꯥꯒꯁꯦ ꯀꯟ ꯉꯥꯡꯕꯁꯦ ꯁꯨꯃꯥꯏꯅ ꯉꯥꯡꯕꯒꯁꯦ ꯑꯗꯨꯝ ꯌꯥꯏꯅꯦꯕꯀꯣ ꯃꯥ ꯂꯩꯇꯕꯩꯅꯦꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯆꯩꯔꯛꯑꯗꯕꯅꯦꯕꯀꯣ ꯇꯨꯝꯕ ꯀꯥꯏꯅ ꯑꯗꯣ ꯁꯤꯗꯩꯁꯦ ꯎꯔꯤꯁꯦ ꯆꯦꯔꯪ ꯍꯥꯞꯄ ꯆꯦꯔꯪ ꯈꯥꯎꯅꯤ ꯁꯤꯅ ꯑꯩꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩ ꯆꯠꯄꯗ ꯌꯥꯅꯕ ꯈꯥꯎꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯃꯅꯤ ꯍꯌꯦꯡ ꯃꯤꯇꯤꯡ ꯆꯠꯇꯣꯏꯅꯤꯅ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯅꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯅꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ